Good Governance Party GGP na leingakta Wahang Nipon hanglakli. MLA Kuntrai Tui PU Sana Leibak Ohenge Haikibadu Mishi Leibak Mihat Pung Ole Ruling MLA Sinkadai de Chetkri Singjamai Mayang Bam Lekaida Office Oina Handakta Nauna Semkiba Good Governance Party GGP Hairiba Political Party Asigi Secretary Mahut Sinduna Angom Sanu Lintoingambina Kuyek Piduna Ngasi Thorakpa Selor Amada Manipurgi Hanglai Lengak Kayam Kuina Hinkigadagi Haiba Wahang Yauba Atopa Wahang Nipan Manipur Lengakta Hanglakli Serolasina Hanglakli Wahang Singdi Manipur Government na India Government ki Yaka Ngaiduna Kayam Kuina Laikini Internet amasung server ban tawna Manipur gi leiriba conflict asigi solution la Modi government ki nimit chamani gi program da Manipur gi issue asigi solution purakani haikibadu kada yokre immigrant terrorist singi bong gi langdi leptri Manipur gi chief minister amasung ruling MLA sing tumli asibu kayam kuina Manipur gi miyam ne yengkisi haibanu government asigi aswoiba policy program na pungnungda leiba tha mapan gi angang phawa hale masida chief minister gi moral kadai de chatkre immigrant terrorist singi landa government asigi ras dharma kadai de leikri hauzik leiriba Manipur gi leingak lon asi kanana fairi changianity gi thong Manipur da satharabra MLA Kuntrai Tui PU Sana Lebak Ohenge haikibadu misi lebak nongmi maru gi lebak mihat pung ole masigi ruling gi MLA sing kadai de chatkre hanglakli Serolasina Makata na hai Wahang sing asi political gi oiba wafam nate immigrant terrorist singi drone amasung rocket attack ta hatpadagi hena lengak asina pungnungda leiriba pokchoiba angang phawwa halakpa hore thawai ga sel ga sinabagi thabak asi tokpiro iraba mibu ICU da thamjillaga ventilator thajanduna hinghanba saba asibu kayam kuina tawkhidino hanglakpaga loinana medical ethics yengbiraga RIMS ki directorate na athuba matamda sengdokpirakpa supami hairi tha asigi 13 gi nongalamdaida Good Governance Party ki President Yambem Labagi Yumda Nongmai Kapsilamba Asi Police report Pikrabasu Ngasi Phawo inquiry Laktriba Asi Paliba Lengak Asigi Karamba policy plano hanglakpaga loinana government ki policy program nainabagi damak nongmai kapsin bagi thabak amasung police na inquiry tohandaba asina law and order leitabugum uhalle asigumba thabak asi su khudakta lepiu government ki thawong asi Manipur gi miyam tumin leibagi matam oidi haibaga loinana aikhoi mayam punna wahangsing asi hangminnasi amasung thabak oina pangthokminasi hai makha tarakpo oina Kuki MLA sing karigidamakta leingak na kankhitibano advocate Madhusandra na hanglakli Manipur lengak paiminariba minister ani yauna Kuki MLA tara asi Indian Constitution gi matung inna MLA ama oina leiba yaribra natragana yadrabra Indian Constitution na piriba fundamental rights ama oina MLA amana mikhal mai paklaba matung Constitution bu ikai khumnagani amadi mahakna mikhal karakliba mafam territorial integrity ngakna chatkadabani haibasi hauzik Kuki MLA tara asina ngaklibra tara suba schedule gi makhada makoi tara asi disqualified tawroidabagi maram leiribra haina human rights member advocate Madhusandra khaidem na phongdorukli ngasi athokpamda leiba advocate Madhusandra gi yumda pangthokiba pawgi mifam amada mahakna hai Manipur gi chief minister masamakna terrorist ni haina lauthokraba Kuki militant group singa punna satminariba MLA tara asi Indian Constitution gi miyengda karamba mongda thamba yawagi MLA ama oina assembly mifam phawwa yawwa laktabagi mathakta separate administration tanduna Kuki terrorist sing punna satminariba Kuki MLA tara asi tara suba schedule gi makhada disqualify tawroidabagi maram leibra haibadu hauzik khanabagi matam yori mapalamdagi nongna sanglakpa Kuki militant sing asigi langda thukraba Kuki sing asina ngasi Manipur da oihalakliba saktam haibadi sahi amaga tha taruklom asida mioi sani gi mathakta sian khraba mioi lising humpuna mayim thadoktuna leirakliba asi hojik pairiba government asigi aswoiba asi masana khangdrabra haiba wafam kaya aduni